China na US dagi ballistic missile launcher Henna lay. Wall Street Journal gi report amagi matungin na United States military na Congress ta China na US dagi Henna land-based fixed amasung mobile intercontinental ballistic missile ICBM launcher sing lay hay na khangan kray wafam masi US nuclear khulai pukay adu yengsiliba US Strategic Command gi Commander General Anthony Cotton na January 16 ta Congress ta thaba sithi amada phongdok panay adumoy na mag US dagi China na ICBM natraga nuclear warhead Henna laite hay na sithi adu dahay ke US military gi ICBM gi saruk ama thamliba Montana gi mathakta ukiba Chinese balloon aduda paukhum pikiba dugi matangda US ki security experts sing amasung politicians sing gi marakta debate ama satharingai tangkakta sithi adu lakhibanai sithi adu phangkhibagi matung Congress ki Armed Servicemen Committee gi Republican lusingba singna madu United States ki damak mikap thongnaba appeal lamani hairaduna apunba statement ama thokhe China gi nuclear modernization program adu ayambana oiba yai haina thajari badudage yamne hena khongjel yangna sangsili haibase haiman bathokloi Russia amasung China animag maya kumhanaba aikhoi gi nuclear force ki phibam sembada aikhoi na manghanaba matam laitre masing hena amasung anoba capability sing leiba tai haina statement aduna haike Beijing na makhoi gi military modernize taunaba masung makhoi gi nuclear capability sing hengatna balepta na honarakle China gi khumang chawsin badu US military lusingba singi midyang singsin kray amasung makhoi na government ta chaksinaba khangan kray ICBM singase US military khulai pukaida maruoi basaruk amane US Defense Department ki matungin na makhoi adu hena kansilala balainung da laiba silo 400 ta saithok laga thamme aduga topa silo 50 amasu warrant status ta thamme US military gi ballistic missile sing kapangamba submarine taragani thoi hena sulai haina CNN report aduna makata na haike China gi nuclear warhead handa kuidringaida chamri dagi henkibada ngai dia dubu United States ki de nuclear warhead lising manga hena lei haina report aduna makata na haike China gi spy balloon na India yauna malem gi laiwa kaya da target tauke report China gi spy balloon na India yauna malem gi laiwa kaya da target tauki haina official report amagi matungin na phongdok le US media report na phongdok ki bo wafam amada China na hauki basahi kaya gi matam asida India amadi Japan yauna malem gi laiwa kaya da spy balloon thajinduna military gi maruoi ba ipaw sing launa bahona duna lakle India gi military asset ta China gi spy balloon na aron athup gi oi ba ipaw sing lauki bagi matang da thoina akupa warol di phongdoki dei US Deputy Secretary of State Wendy Sherman na malem gi laiwang ni fugi embassy singa China gi spy balloon gi matang da ledi ba wathok ase khana nei na ke US military na China gi balloon nama sensitive oiba installation singda paisilakpadagi kapthakraba matung tarakpada report si lakhibane US na makhoi gi laiwa ki khwaidagi faraba makhal gi fighter plane F-22 stealth fighter jet paikhatlaga February gi tang marida China gi spy balloon adu Atlantic Ocean da kapsin duna thugai khibane China na malem gi laiwa kaya da military gi oiba ron athup ki ipausing launa bo nei haibadu handak sathar ki bathawong asina adumak uchare Defense amadi intelligence source kaya gi warol paladuna Washington Post na haikibada China gi surveillance balloon aduna malem gi laiwa kaya gi military asset ke information sing khomjin duna lakhe masi maruwai na haukiba chahi kaya gi matam asida China na lepta na sathaduna laklaba thawong amasu oide China gi strategic interest maruwai na yenglaga masing yamlaba balloon sing thagalaga Japan India Vietnam na chingba yauna malem gi laiwa kaya dage i pauksing adu khomjin na bohona duna lakpanai People Liberation Army PLA gi Air Force na operate tauba surveillance balloon natraga airship adu malem gi continent manga da paidun laiba thengna ki bangakta nei balloon sing adu People Republic of China gi fleet sing gi saruk ama oi loina na to pa laiwak sing gi sovereignty thugaiduna surveillance ki operation chathabada hairiba balloon natraga airship sing sizinai haire aroi bada tabi ribapum namak po thagachare